Nupi ama yauna miyoi ani kidnap tawkhibagi manungda ama Makhongda Kaplamle. Ngarang numidang pung 13 minute kun taba adwaida Thoubal District ki Khongjom Police Station ge manung channa leiba Wangjing Sabal Lokonda leiba Paunam Brojen Singh Ply Factory da manager oina leiba Assam dagi non-local nupa amasung maduda thabak suba yaubi mapuroiba leiribi Kaksing District ki Kairaktagi nupi ama masak khangdaba singna faduna pukhibagi manungda ama Makhongda Kaplamle. Police tagi fangba paugi matung inna thodok asigi matangda hauzik fawba Ply Factory gi maikaidagi police station da complaint tawrakpa leitari adubu Khongjom Police Station na sumoto case ama lokhatle hairi Chairak asida non-Manipuri nupa adu ngasi nungthil Thoubal District ki Charangpa Thokchom Leikaida Makhongda Nongmei kaplaga hundoklamle. Masak khangdaba singna kidnap tawkhraba miyoi sing adudi PBS Ply Factory da manager oina leiba Sahid Farooq Jamal Chahi Nifu Apokpa Afsar Ali Laifamna Gosai Gaon Athiabari Assamni. Aduga atopa nupi aduna Kaksing District ki Kairaktagi nungsithoi Chahi 18 mafam asida thabak suba yaubini hairi.